ꯆꯥꯎꯔꯕ ꯃꯝꯂꯕ ꯀꯥ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯁꯥꯗ ꯐꯤꯅ ꯄꯨꯟꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯣꯛ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯕ ꯃꯦꯆꯤꯟ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯂꯥꯎꯔꯤ, "ꯅꯪ ꯈꯪꯗꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ." ꯅꯔꯁꯅ ꯃꯥꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯈꯨꯄꯥꯛꯅ ꯃꯃꯥꯏꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯆꯪꯉꯛꯇꯨꯅ, "ꯅꯔꯁ, ꯑꯗꯣꯝꯅ ꯄꯦꯁꯦꯟꯇ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ?" "ꯁꯣꯔꯤ ꯁꯔ, ꯁꯣꯛ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯇꯌꯥꯔꯤ ꯂꯣꯏꯔꯕ꯭ꯔꯥ?" "ꯂꯣꯏꯖꯔꯦ ꯁꯔ." ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯐꯤ ꯅꯝꯁꯤꯟꯗꯨꯅ ꯁꯣꯛ ꯄꯤꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯂꯩꯕ ꯄꯦꯁꯦꯟꯁꯤꯡꯕꯨ ꯁꯣꯛ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯁꯤ ꯑꯆꯝꯕ ꯋꯥ ꯑꯣꯏꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯐꯖꯔꯕ ꯅꯨꯡꯗꯥꯡ ꯑꯃ, ꯄꯥꯛꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯄꯥꯠꯇꯨꯒꯤ ꯃꯄꯥꯟꯗ ꯊꯣꯏꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯅꯤꯗ ꯍꯥꯏꯔꯛꯏ, "ꯊꯥꯖꯅ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯂꯩꯃꯥꯏꯗ ꯀꯨꯝꯃꯛꯄ ꯎꯔꯕ꯭ꯔꯥ?" "ꯎꯔꯦꯅ꯫ ꯑꯁꯦꯡꯕ ꯊꯥꯖꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯂꯤꯁꯤꯗꯤ, ꯏꯁꯤꯡꯗ ꯇꯥꯔꯤꯕꯁꯤꯅ ꯅꯪꯒꯤ ꯃꯃꯤ." ꯃꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯂꯨꯞꯊꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯁꯤꯡꯗ ꯂꯨꯞꯂꯤꯕ ꯃꯈꯣꯡꯗꯨꯗ ꯉꯥ ꯃꯆꯥ ꯈꯔꯅ ꯆꯤꯛꯇꯨꯅ ꯁꯥꯟꯅꯔꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯎꯔꯒ ꯃꯅꯤꯅ, "ꯀꯩꯗꯧꯔꯒꯦ? ꯏꯁꯤꯡꯗ ꯂꯨꯞꯂꯤꯕ ꯑꯩꯒꯤ ꯈꯣꯡꯁꯤꯗ ꯉꯥ ꯃꯆꯥꯁꯤꯡꯅ ꯁꯥꯟꯅꯔꯛꯏꯕ, ꯑꯗꯨꯒꯤ ꯅꯣꯛꯏꯕ." ꯏꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯉꯥꯁꯤꯡꯗꯨꯅ ꯁꯥꯟꯅꯕ ꯅꯠꯇꯦ, ꯅꯪꯒꯤ ꯈꯣꯡꯗꯣ ꯆꯥꯕ ꯍꯧꯔꯛꯏꯅꯤ꯫ ꯅꯪ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯤꯕ ꯃꯤ ꯎꯔꯕ꯭ꯔꯥ? ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯄꯨꯝꯊꯔꯕ ꯃꯇꯝꯗ ꯉꯥꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅ ꯆꯥꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥ ꯑꯃꯨꯛ." ꯃꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯏꯕꯤ ꯏꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯈꯣꯡꯗꯨ ꯐꯠ ꯊꯥꯡꯒꯠꯂꯤ꯫ ꯃꯅꯤꯔꯣꯝꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯥ ꯃꯇꯣꯝꯇ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯉꯁꯥꯏꯈꯩ ꯑꯇꯤꯌꯥꯗ ꯊꯣꯛꯂꯝꯕ ꯊꯥꯖꯁꯨ ꯊꯣꯛꯑꯝꯗ꯭ꯔꯦ꯫ ꯃꯝꯂꯕ ꯊꯥꯁꯤꯒꯨꯝ ꯑꯃꯝꯕꯅ ꯄꯨꯝꯌꯨꯝ ꯌꯨꯝꯂꯝꯃꯤ꯫ ꯑꯆꯤꯛꯄ ꯃꯔꯛꯇꯨꯗ ꯏꯁꯤꯡꯅ ꯂꯦꯡꯕꯒꯤ ꯈꯣꯟꯖꯦꯜꯇ ꯇꯥꯔꯝꯃꯤ꯫ ꯁꯨꯝ ꯇꯥꯁꯤꯜꯂꯨꯔꯒ ꯀꯅꯥꯅꯣꯝꯃꯅ ꯀꯧꯕꯒꯨꯝ ꯇꯥꯔꯝꯃꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯥꯕꯨ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ, "ꯊꯣꯏꯕꯤ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ. ꯊꯣꯏꯕꯤ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ." ꯊꯣꯏꯕꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯃꯨꯔꯕ ꯈꯨꯠ ꯑꯃꯅ ꯊꯣꯏꯕꯤꯒꯤ ꯃꯈꯧꯗ ꯃꯦꯜꯂꯛꯏ꯫ ꯊꯣꯏꯕꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯁꯥꯗꯨ ꯀꯤꯕꯅ ꯅꯤꯛꯂꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯀꯤꯕꯅ ꯅꯤꯛꯂꯒ ꯐꯝꯂꯤꯉꯩ ꯀꯥꯒꯤ ꯊꯣꯡꯗꯒꯤ ꯃꯃꯤ ꯑꯃ ꯎꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯄꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯃ ꯆꯪꯂꯛꯇꯨꯅ, "ꯂꯥꯛꯑꯣ, ꯏꯔꯨꯖꯊꯣꯛꯎꯔꯣ. ꯅꯪ ꯎꯅꯕ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯥꯛꯏꯌꯦ." ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯍꯔꯒꯤ ꯅꯤꯟ ꯈꯣꯡꯂꯕ ꯃꯔꯛꯇꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯑꯁꯪ ꯑꯃꯥꯟ ꯎꯄꯥꯜ ꯋꯥꯄꯥꯜꯇꯅ ꯊꯟꯕ ꯃꯐꯝꯅꯤ꯫ ꯃꯁꯤꯒꯤ ꯃꯦꯟꯇꯦꯜ ꯑꯦꯁꯥꯏꯟꯃꯦꯟꯠꯁꯤꯗ ꯃꯤ ꯀꯌా ꯑꯃ ꯂꯥꯌꯦꯡꯕ ꯂꯥꯛꯏ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯎꯅꯕ ꯂꯥꯛꯂꯤ꯫ "ꯑꯩꯈꯣꯏꯅ ꯊꯣꯏꯕꯤꯕꯨ ꯀꯟꯅ ꯂꯥꯌꯦꯡꯂꯤ꯫ ꯇꯦꯁ ꯈꯔ ꯇꯧꯕꯗ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯂꯩꯅꯥꯁꯤ ꯁꯥꯏꯟꯁꯀꯤ ꯂꯣꯟꯗꯥꯗ ꯍꯥꯏꯔꯒ ꯍꯦꯂꯨꯁꯤꯅꯦꯁꯟꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯃꯅꯤ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯃ ꯃꯕꯥꯅꯤ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯅꯥꯛꯀꯤ ꯄꯥꯠ ꯑꯃ ꯂꯩꯕꯗꯨꯗ ꯇꯥꯗꯨꯅ ꯃꯅꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯣꯏꯕꯤꯁꯤ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ." "ꯍꯣꯏ, ꯑꯩ ꯈꯪꯖꯩ. ꯃꯅꯤꯗꯣ ꯑꯩꯒꯤꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ, ꯑꯗꯨꯅ ꯑꯩꯁꯨ ꯊꯣꯏꯕꯤꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯅꯤ ꯍꯧꯖꯤꯛ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯏ, ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯈꯪꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯥꯗꯤ ꯃꯅꯤ ꯍꯤꯡꯂꯤ ꯍꯥꯏꯅ ꯂꯧꯔꯤꯕꯅꯤ." ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯃꯃꯥ ꯃꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ "ꯗꯣꯛꯇꯔ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯐꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ? ꯈꯥꯡꯕ ꯈꯔ ꯇꯝꯕꯤꯌꯨ. ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ." ꯇꯥꯟꯖꯥꯗꯨꯗ ꯀꯅꯥꯅꯣꯝꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯀꯥꯟꯅꯗꯕꯅꯤ ꯑꯗꯣꯝꯅ ꯍꯣꯠꯅꯔꯤꯕꯗꯣ. ꯊꯣꯏꯕꯤꯒꯤ ꯑꯅꯥꯕꯁꯦ ꯗꯣꯛꯇꯔꯅ ꯌꯦꯡꯕ ꯉꯝꯃꯣꯏ." ꯗꯣꯛꯇꯔꯅ ꯈꯣꯟꯖꯦꯜꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ
ꯊꯣꯡꯂꯣꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯁꯥꯔꯤ ꯑꯃꯨꯕ ꯑꯃ ꯁꯦꯠꯂꯤ, ꯂꯥꯏꯕꯛꯇꯅ ꯑꯃꯨꯕ ꯕꯤꯟꯗꯤ ꯑꯃ ꯅꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯪꯕꯥꯟꯅꯔꯕ ꯃꯤꯠꯁꯅꯥꯗꯨꯅ ꯃꯤ ꯑꯃ ꯉꯥꯎꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯀꯩꯁꯨ ꯋꯥꯅ ꯊꯣꯛꯑꯣꯏ꯫ "ꯑꯗꯣꯝꯕꯨ ꯀꯅꯥ?" ꯗꯣꯛꯇꯔ ꯑꯗꯨꯅ ꯈꯔ ꯁꯥꯎꯅ ꯍꯪꯂꯛꯏ꯫ "ꯗꯣꯛꯇꯔ, ꯃꯥꯁꯤ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤꯅꯤ꯫ ꯑꯗꯣꯝ ꯊꯣꯏꯕꯤꯒꯤ ꯑꯅꯥꯕꯁꯦ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯤꯔꯦ?" ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯛꯏ꯫ "ꯍꯣꯏ, ꯑꯩ ꯈꯪꯖꯔꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯥꯌꯦꯡꯁꯨ ꯑꯩ ꯈꯪꯏ." "ꯑꯣ, ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯀꯔꯝꯕ ꯗꯤꯒ꯭ꯔꯤ ꯄꯥꯏꯕꯤꯕꯒꯦ?" ꯗꯣꯛꯇꯔꯅ ꯀꯔꯦꯝꯅꯗꯨꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯂꯩꯃ ꯚꯥꯞ ꯇꯥꯔꯝꯃꯤ꯫ ꯁꯥꯎꯗꯕꯤꯗ ꯂꯩꯃ ꯇꯞꯅ ꯈꯨꯝꯃꯛꯏ꯫ "ꯑꯗꯣꯝꯒꯤ ꯏꯆꯥ ꯂꯩꯕ꯭ꯔꯥ?" "ꯍꯣꯏ ꯂꯩ, ꯆꯍꯤ 5 ꯁꯨꯔꯦ." "ꯑꯉꯥꯡ ꯑꯗꯨꯅ ꯁꯥꯟꯅꯕ ꯎꯔꯒ ꯑꯗꯣꯝ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ." "ꯍꯣꯏ, ꯑꯗꯨꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯥꯟꯅꯕ, ꯍꯔꯥꯎꯅ ꯂꯩꯔꯝꯕ ꯇꯣꯛꯑꯒ ꯇꯨꯃꯤꯟꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯈ꯭ꯔꯕꯗꯤ, ꯆꯥꯎ ꯊꯛꯎ ꯌꯥꯔꯛꯇ꯭ꯔꯕꯗꯤ, ꯁꯥꯟꯅꯧ ꯌꯥꯔꯛꯇ꯭ꯔꯕꯗꯤ?" "ꯍꯣꯏ, ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯏ." "ꯃꯇꯝꯗꯨꯗ ꯑꯗꯣꯝ ꯀꯩꯗꯧꯕꯤꯕꯒꯦ?" "ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯒꯤ ꯏꯃꯥꯅ ꯇꯧꯏ꯫ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯇꯨꯅ ꯄꯣꯛꯊꯣꯛꯄꯗ ꯑꯗꯨꯝ ꯐꯩ." "ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯏꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯅ ꯀꯥꯏꯗ ꯂꯩꯒꯦ? ꯃꯥꯒꯤ ꯂꯥꯌꯦꯡꯐꯝ, ꯃꯥꯒꯤ ꯗꯤꯒ꯭ꯔꯤꯅ ꯀꯩꯅꯣ?" "ꯑꯗꯣꯝ ꯑꯩꯒꯤ ꯏꯃꯥꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ?" ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯥꯎꯅ ꯍꯪꯂꯛꯏ꯫ ꯂꯩꯃꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯞꯅ ꯈꯨꯝꯃꯛꯏ꯫ "ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯗꯤꯒ꯭ꯔꯤꯅ ꯐꯍꯟꯕ ꯉꯝꯕ ꯅꯠꯇꯦ, ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯕ ꯑꯅꯥꯕꯁꯦ ꯑꯗꯣꯝꯅ ꯂꯥꯌꯦꯡꯕ ꯉꯝꯃꯣꯏ." ꯂꯩꯃꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯗꯣꯛꯇꯔꯗꯨ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ "ꯑꯗꯣꯝ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯄꯨ ꯇꯧꯏ ꯎꯁꯤꯠꯇꯕ ꯇꯧꯕꯤꯒꯅꯨ." "ꯅꯠꯇꯦ, ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩ ꯏꯁꯥꯁꯦ ꯉꯝꯃꯛꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯗꯣꯛꯇꯔꯒꯤ ꯅꯥꯛꯇ ꯆꯠꯂꯤ." "ꯐꯔꯦ, ꯑꯩ ꯊꯣꯏꯕꯤꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯀꯣꯛꯀꯤ ꯑꯅꯥꯕꯅꯤꯅ ꯇꯝꯕ ꯉꯝꯗꯦ, ꯑꯗꯣꯝꯗ ꯁꯣꯛꯍꯜꯂꯛꯄꯁꯨ ꯌꯥꯏ." ꯗꯣꯛꯇꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯅ ꯇꯞꯅ ꯈꯨꯝꯃꯛꯏ꯫ "ꯃꯥ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯅꯥꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯏ, ꯀꯩꯁꯨ ꯇꯧꯔꯣꯏ." ꯂꯩꯃꯅ ꯃꯥꯡ ꯊꯥꯗꯨꯅ ꯗꯣꯛꯇꯔꯒꯤ ꯀꯦꯕꯤꯟꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯛꯂꯛꯏ꯫ ꯆꯠꯅ ꯆꯠꯅ ꯂꯩꯃ ꯀꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯡ ꯂꯣꯜꯂꯤꯕ ꯀꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯦꯡꯗꯨꯅ ꯂꯩ, ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ "ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯈꯜꯂꯝꯒꯅꯤ, ꯊꯣꯏꯕꯤꯁꯤ ꯀꯥꯁꯤꯗ ꯂꯩ ꯀꯥꯏꯅ." ꯂꯩꯃꯅ ꯀꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯊꯣꯏꯕꯤꯗꯤ ꯂꯥꯏꯔꯗꯅ ꯃꯤ ꯑꯃꯐꯥꯎ ꯀꯥ ꯑꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏ꯫ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯀꯥ ꯑꯁꯤ ꯑꯁꯨꯝꯅ ꯁꯣ ꯂꯣꯟꯗꯨꯅ ꯂꯩ." ꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯗꯣꯛꯇꯔꯅ, "ꯑꯗꯣꯝ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯉꯒ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯃꯤꯅ ꯄꯤꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯣꯔꯁ ꯃꯈꯜ ꯑꯃꯁꯨ ꯂꯩ ꯑꯁꯤꯒꯨꯝꯕ ꯈꯪꯅꯕ." ꯗꯣꯛꯇꯔꯅ ꯁꯥꯎꯅ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯋꯥꯔꯗꯦꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯤ꯫ ꯋꯥꯔꯗꯦꯟꯗꯨꯁꯨ ꯃꯉꯛ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯂꯩꯃꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ, ꯃꯄꯥ ꯃꯃꯥꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯤ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯗꯣꯛꯇꯔꯅ ꯋꯥꯔꯗꯦꯟꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯀꯅꯥꯅ ꯅꯨꯄꯤꯁꯤꯗ ꯍꯥꯏ ꯍꯥꯏꯕꯗꯨ ꯊꯤꯒꯠꯂꯨ." "ꯍꯣꯏ ꯁꯥꯔ." ꯂꯩꯃ ꯀꯥ ꯑꯃꯒꯤ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯂꯤ꯫ "ꯊꯣꯏꯕꯤ, ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯕꯨ?" ꯊꯣꯏꯕꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯤꯅ ꯐꯝꯂꯤ, ꯇꯥꯈꯤꯕꯒꯨꯝ ꯇꯧꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯇꯞꯅ ꯃꯅꯨꯡꯗ ꯌꯦꯡꯂꯛꯏ꯫ ꯃꯅꯨꯡꯗ ꯐꯝꯂꯤꯕꯤ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯤ꯫ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯂꯩꯃ ꯃꯁꯥꯗ ꯀꯩꯅꯣꯝꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯅꯨꯡꯗꯅ ꯊꯣꯏꯕꯤ ꯐꯝꯂꯤ, ꯑꯗꯨꯕꯨ ꯂꯩꯃ ꯃꯉꯣꯟꯗ ꯌꯦꯡꯗꯦ꯫ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫ ꯀꯥ ꯑꯗꯨꯗ ꯊꯣꯏꯕꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯁꯨ ꯂꯩꯕꯗꯧꯅ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯠꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯂꯩꯃꯒꯤ ꯍꯛꯆꯥꯡꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯀꯣꯏꯕꯗ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯂꯩꯃꯅ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯂꯩꯃꯔꯣꯝꯗ ꯌꯦꯡꯂꯒ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃ ꯎꯔꯤꯕ ꯑꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯊꯣꯏꯕꯤꯒꯤ ꯇꯨꯡꯗ ꯑꯃꯨꯕ ꯃꯃꯤ ꯑꯃ ꯂꯩꯃꯗ ꯌꯦꯡꯂꯛꯏ꯫